ꯌꯦꯡꯕꯤꯕ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯑꯃꯗꯣ ꯆꯠꯈ꯭ꯔꯦ ꯃꯥ ꯆꯦꯂꯦꯟꯖ ꯄꯣꯛꯃꯟꯗꯅ ꯏꯀꯥꯏꯔꯦ ꯌꯥꯎꯔꯔꯣꯏꯒꯤ ꯃꯨꯛꯕꯥꯡ ꯇꯣꯛꯑꯒꯤ ꯃꯥ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯦ ꯃꯨꯛꯕꯥꯡꯗꯒꯤ ꯑꯗꯣ ꯁꯤꯅ ꯑꯩꯅ ꯆꯥꯗꯣꯏꯁꯤꯅ ꯌꯦꯔꯨꯝ 15 ꯑꯁꯤꯗ ꯒ꯭ꯔꯦꯚꯤ ꯂꯩꯔꯦ ꯇꯤꯜꯍꯧ ꯂꯩꯔꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯂꯩꯔꯦ ꯃꯥꯗꯣ ꯃꯥ ꯌꯥꯎꯗꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒ ꯆꯦꯂꯦꯟꯖ ꯇꯧꯒꯦ ꯇꯧꯅꯦꯕ ꯁꯤꯁꯦ 35-35ꯒꯨꯝꯕ ꯑꯗꯣ ꯃꯥ ꯂꯥꯏꯛ ꯇꯧꯒꯦꯔꯥ ꯑꯃꯗꯤ ꯇꯧꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯄꯣꯏ ꯍꯥꯏꯕꯗꯨꯗꯀꯣ ꯃꯥꯗꯤ ꯏꯀꯥꯏꯈ꯭ꯔꯕ ꯈꯔ ꯑꯗꯨꯗꯤ ꯑꯩ ꯌꯦꯔꯨꯝ 35ꯁꯦ ꯉꯁꯤ ꯂꯧꯈꯠꯂꯒꯦ 10ꯃꯨꯛ ꯇꯧꯒꯦ ꯇꯧꯅꯦ ꯑꯗꯣ ꯃꯊꯪ ꯇꯞ ꯇꯞꯅ ꯍꯦꯟꯒꯠꯂꯛꯀꯦ ꯉꯁꯤ 35 ꯇꯧꯔꯦ ꯃꯊꯪꯗ ꯈꯔ ꯌꯥꯝꯃꯛꯀꯦ ꯑꯗꯣ ꯑꯍꯥꯎꯕ ꯆꯥꯕꯗ ꯃꯥ ꯌꯥꯎꯗꯕꯅꯤꯅ ꯑꯍꯥꯎꯕ ꯆꯥꯕꯗꯣ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ ꯀꯩꯅꯣ ꯈꯗꯥꯡꯁꯦ ꯈꯔ ꯄꯜꯂꯦ ꯈꯔ ꯏꯟꯊꯁꯤꯔ ꯃꯥ ꯌꯥꯎꯗ꯭ꯔꯤꯉꯩ ꯑꯍꯥꯎꯕ ꯆꯥꯊꯣꯛꯄꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯑꯩ ꯍꯧꯔꯒꯦ ꯏꯇꯣꯝꯇ ꯆꯥꯔꯒꯦ ꯌꯦꯔꯨꯝꯁꯤ ꯈꯔꯁꯨ ꯍꯥꯎꯕ ꯈꯔꯁꯨ ꯍꯥꯎꯇꯕꯗ ꯆꯤꯡꯉꯤꯗꯅ ꯒ꯭ꯔꯦꯚꯤ ꯍꯩꯔꯦ ꯋꯥ ꯌꯦꯔꯨꯝꯁꯦ ꯈꯔ ꯃꯥꯟꯅꯕꯁꯦ ꯃꯩꯁꯦ ꯀꯣꯟꯅꯗꯧ ꯃꯥꯟꯗꯦ ꯏꯊꯣꯟꯇ ꯉꯥꯡꯉꯒꯅ ꯌꯥꯝ ꯇꯞꯄꯕ ꯀꯩꯅꯣ ꯇꯧꯋꯦ ꯀꯣꯛꯁꯤꯁꯨ ꯀꯛꯑꯕ ꯀꯩꯅꯣ ꯇꯧꯔꯦ ꯀꯛꯆꯔꯁꯅꯨꯗ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯍꯧꯔꯒꯦꯀꯣ ꯑꯩꯁꯦ ꯋꯥ ꯀꯌꯥ ꯉꯥꯡꯕꯗꯣ ꯑꯃꯗꯣ ꯑꯗꯨꯝ ꯉꯥꯡꯍꯟꯕꯅꯦꯕ ꯑꯗꯣ ꯉꯥꯡꯅꯤꯡꯗꯦꯕ ꯑꯩ ꯍꯩꯇꯦꯕ ꯉꯥꯡꯕ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯆꯦꯅꯦꯜꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯄꯤꯕ ꯑꯣꯏꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯌꯥꯝ ꯇꯧꯕꯤꯌꯨ ꯕ꯭ꯔꯗꯔ ꯁꯤꯁꯇꯔ ꯃꯌꯥꯝ ꯏꯃꯥ ꯏꯄꯥ ꯏꯆꯟ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯣ ꯑꯩ ꯍꯧꯔꯒꯦꯀꯣ ꯄ꯭ꯂꯤꯁ ꯑꯍꯥꯟꯕ ꯆꯥꯛꯈꯣꯝꯁꯦ ꯄꯥꯏꯕ ꯍꯩꯇ꯭ꯔꯦ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯃꯣꯔꯣꯛ ꯑꯃ ꯇꯥꯔ ꯂꯩꯔꯝꯃꯦ ꯈꯗꯥꯡꯁꯦ ꯌꯥꯝ ꯁꯥꯡꯉꯦ ꯆꯥꯛꯈꯣꯝ ꯍꯨꯛꯄꯁꯦ ꯀꯥꯏꯗ ꯑꯗꯨꯝ ꯊꯤꯔꯤ
คนมาแล้วทงบีบนะยีรุมจุอุตะ 1 2 3 4 5 6 7 only 7 left cái mà anh có gì cái làm xôi không anh ạ 밑에 손이 이게 가장 내가 matang de sianga ka mi so so ta toยาวไม่เลยไหม
Only one left. Last one. Last egg. ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ, ꯀꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ. ꯃꯊꯪꯗꯁꯨ ꯑꯍꯥꯎꯕ ꯈꯜꯂ ꯆꯥꯖꯔꯛꯀꯦ. Thank you for watching. Bye.